Paumising tunggun sakiva MST gi vasta Manipur haiba wahi lokthokadabani haiba Maharegiment ke thong BJP Manipur Pradesh na kan Mawongda yaninga ba phongdorkli miyam gi sentiment khangna thongli ba thongdok asigi matangda governor ga unaduna sabsabu wafam thamgani haina party asigi General Secretary P Premanandana phongdokrai ngasi ni taifat su tekta laiba BJP Manipur Pradesh ki thambal sanglenda pangthokpa pawgi mifam amada BJP Manipur Pradesh ki General Secretary P Premanandana haikivada uniform set fa Central Security Force in ngasi DIPR na sinba MST Vas tongduna pawmi singna ukrulgi District Headquarters sa una tuan mufam singna pangthok pa state level Sirwilili Festival saruk yaruna ba madi madugi paw loba satkiba matamda mafam ani humthongna khamlaba matungda Gwaltabi mapada Manipur State Transport ki Vas thariba Manipur haiba wahi mutat kadavne haina sathakiba thong amadi pawmi singna thengnakiba nuaitaba thongdok adu Akanba Mawongda Condemn tawi Miyam gi sentiment khangna BJP Manipur Pradesh na thabak lokhat kari haiki Paugi mifam adu da saru yakiba parties gi General Secretary Kekrembam Sarat Kumar na haiki vada kanage order gi batungina Manipur haiba wahai thava yaroi amadi Manipur gi MN number thaba gari gi number plate lokthokadabani haibi gi matangda governor ga apko pawari sanana ba sem sare uniform set pa kangbu kharana lamdam sida Hingminari ba phurup jati maselda khanana ba silakpa manba thong asi karigino haiba khangdona ba honagani haina mahna makhata ki Bharatiya Janata Party na masi thokiba thodo masi condemn tawi sigumba thodo masi makhata na amuna thondana ba tawriba kangno da ekoi gi maikai degi akanba koi wafan thamjari hariba thabok sing ase asoiba thabok bu tawrabadi any form of government da Bharatiya Janata Party na tumina ne roi maduri map da ekoi leigani Taugiba soiba thabok sing ase karigi taugibuno karana soigibno tawriba sing ase mata kari action la hokka na haiba sigi matangda chapcha wahon khara ko nasi Manipur governor unaraga ko soidana thamnaba governor gi appointment pina ko kana haina ki Manipur di governor da masigi numita ekoi wafam sigi matangda wari tawnabagi akoi matam pibio na haigre athuwa matamda masigi numitu ebiya hayengi numitu ebiya Manipur governor da unaraga da ko pendaba Manipur praja singi apamba Manipur praja sing pe wafam sing ase nasi thokiba thobo sigi matangda Akoi chapchana wa khana gani amadi madui makhata outcome se kari lapun haiba se akoi punu yemina batai ekoi gi uniform set pasing asina Manipur gi leiba praja singa sum akoi chinba manba tak man ba photo to sina maram welka akoi masel gi marta nungai na da ba sina da na ba akoi masel marta nati ko tonari se mi kharagi tak thinba thonsin man pot karna ekoi leminari ba jati furpuna maksi marta kaina na ba sinba man ko se masi ekoi tawur bisi karigino haibisi me ekoi soidana chimodama khanglo kani loina adu sorau tawnu ba ko hon handa pangthok kadar be siroi matam changna pangthok dor bitungda handa pangthok kadar be sina achagu message ma pira kanida Manipur gi praja puna makta chingtam ani makta ekoi nusi chanana leire haibagi message ma pira ka ekoi amuk hena hana leiram me phim da hajilakpa ya kani haidana khalam badu ma hota ona tainana tor pasa masi ekoi machin nusi nagi tare masi kali magar ta hudra ga dina tawman ma pochide ekoi masi yang ekoi condemn tawi